बिस्मिल्लाहिर्रहमानिर्रहीम। हज़रत माजा अतुबिया अल्लाह की वली नुपी अमनी। महाकी वरी अंगकपनी। नोंग हेक ngalakpada mahakna hai ngasi aigi sibagi numit oiba yai। Numidang oirakpa matamdasu mahakna hai ngasi aigi aroiba ahing oiba yai। Allahabu kauthokduna leiringaida sigadra haibagi akibana maram oiraga ahing amasung nungthil animakta tumkhide। Yamna tumninglakpa matamda yumgi manungda koichen cheli amasung masana masada haijai tumbagi maram lakadawre haibadi kabarada qayamat fawba tumluragadabani। Mahak matam mangagi namaz sang naina solbaga loinana pung kun marigi manungda nafal namaz chatruk solami। Allahabu kiba maramdagi amuk fawba asman gi maikaida kok haigatkide। Mahak ki mapuroiba leikidraba matungda nongma fawba mahak phamungda hipkide।